Imagi Meira amadi tonganba ima lupsingna Manipurgi Governor Unanabgi appointment Ngaijarakpadu Ngasi Nungthil Pung 4.30 tabada Ayaba Pirakpadagi Unakhre Maduda Manipurgi inou Jiribam da oirakliba amadi Central Force ki michang mikhai naiba thouwong sing yaningde haibagi matangda wapham kayasu thanamkhi hairi. Haitare adugi pochida jamina rubani memorial mama thinjanba ado akoina sanabe aba wari budi sanare ado mala haise date 3 da parliament se loraga athubada koigi home minister amisa se manipur la khari haiba podu thamei ado da koina kai ma lakchaba taragani akoise wari bo kholiba mayam tawriba posa pani mamang chahi degi su tawra banina center tawreba pot kudi maksu membu sidana ibaloi uraba ngatani na yamu yamna trust tawdino mamang de sumoi panba ngatani handak sumoi ni adubu handak disibi kitang hazabiyu haiba potuni soidana tawrakani santi hongna ba soidana honani haiba potuni adubu akoina yembe abadi yenge position hatin march aba pora aba ponina ado pare memna haiba kujike hai magi lakani haibagi monda haiba potche ko hanjara de adubu se ka hada ko is dai ka oi ba ko je se ta thamok se na se mara bai to mori ko bari se dinare apoi de kan to ga dai ba atani me na se de dai ba sang ko ba koi tunne du ko ani mokki aso ni so wa ba le ko ko nya ma su de adu yare ke tunna ba association se mana angam ba le binda kona ra ga su lai adu mamang ga handak ki khatam president ga su wari sana ba ta kitam monda haza ba tra ta ma lai ha ko tu le du na ji hai ba moi gi parliament ki pham je ta ho se le ga makha ta ba state ko gi ko masen manara ga kai ba lak ra ga su lak ta gi kai no ha ko to mi si ha ko amai adu ga loina na masi gi media si gi tanja pham ni gi matung ina hayeng miyamna changada ba khongjang asida koigi lebak ki damak ina leiriba maikei kudi magda leiru puna manga su saruk yaminaraga koi haukhibana haukhraga su haujiki aruba phibam da leirabanina koi amatta oina hayeng gi khongjang si su saruk yaminasi haidana akoi media gi khongda laiba imai bel sin su request tawri